पाचदेंपम उइबमर उइब पाउ खरा अपडेट तौजरी जुडिशियरी गवर्नमेंट मुंगनारखिबदा किरण रिजिजुना एक्स जज की वीडियो पुथोकलाखरे जजसिंग आपकी मतंगदा गवर्नमेंट अमसुंग जुडिशियरी की मरक्ता मुंगनाबगुंबा अमा थोलखिबदा यूनियन लॉ मिनिस्टर किरण रिजिजुना सुप्रीम कोर्ट ना जजसिंग हापननबा वरी मसामगना लौदुना Constitution asiba hijack tawkhre haikiba ahanagi High Court Judge amagi wakal miyang adu sawganaraba ngasi phongdoklakre masi voice of a judge ni amasong miyamgi majority na chapmadaba asengba wakalon sing adu lei haraduna rijijuna Delhi Court ki ahanagi judge am oriba Justice R.S. Jodi RTR ki interview amagi video adu pothoke Justice Jodi na law sing semna bhakadu parliament lei haiki law minister aduna su miyamgi majority na taseng namak haribat sak manaba wakal miyang adu lai constitution ki provision sing adu amasung miyam gi mandate adu ikai khumna daba miyo sing adu khakta namak koi constitution of India gi matak lai khale hai ke Indian democracy gi aseng ba fajaba masak adu di masi gi mai pakba sine makoi gi minut sing gi khudang da miyam na masamak lengak jai elected representative sing asi miyam masi gi khale ba wakal miyang sing adu gi mhon ne amasung law sing semi ai koi gi judiciary independent ni aduga ikoi gi constitution supreme ni haina makhatan haiki interview du da justice sodina apex court asina law sing semna baki right adu laitaba maram na madu makoina semba ngamde haiki law semna baki right adu parliament gi ni haina bhang haiki nagoina constitution adu amend tawba ngambra sumlagi parliament khaktana constitution amend tawgadabani adubo hauji supreme court na han point constitution bo hijack tawkhre habisi aingonda phawe hijack tawrba tungda makoi supreme court na judging adu makoi masana hapkadabani amsung maduda government ki thabak leite haiki ana hindi londa justice sodin haiki supreme court amasung high court singi judging hapake wapamasi executive amasung judiciary gi marakta achoba muknapam ama oirakre Indian Air Force ki special forces na hanboina republic day gi parade da sarugyan na sem sakre Indian Air Force ki Garo Special Forces na sahi asigi Republic Day parade da hanboina Kardavia fat sarugya gadori IAF contingent adugi sarukoina Garo team adu squadron leader PS Joitawat na lusingani amasung squadron leader Sindhu Reddy na contingent commander oigani Tharumaduda Indiana Special Forces amasung Made in India missile power unhana bathawrang pombaloikre sahi asina Indian Navy ki spy plane IN 30 and sahi asigi Republic Day tharom da Cardiff part ki mathak da paiduna han babasung akon basaruk yaba adusu uragani Republic Day fly past adu Indian Air Force IAF aircraft nifuga manga Indian Navy da ki amamasung Indian Army da ki helicopter marina bangthokani hana wing commander Indra Nin Nandi Nahaiki IAF officer sina pangthoka da tongan ba formation singi manungda bank formation aduna sahi asida anopo oigani masida 40 deck fets afamasong aircraft ahungi Su-30 streaming fuel yaugani masida MiG-29 Rafale Jaguar Su-30 asina singba aircraft na singba aero average arrowhead damana masung atai kya jauna fun formation taragomda utkani hanamhang na haiki singthaninga werba sahi nifuga Mari lepaka segi tabak tauba mafung paraba tungda Indian Navy gi IL kuntraga nifan SD aircraft adu January taraga taret lisingani kungani toida commission tawkre aircraft adu Indian Navy da lising amaga sampan umbudara taret commission tawkhe IL 38 asi long endurance amasong operating range jamna leiba all weather aircraft amane Republic Day parade adu ki thorum sing adu national flag adu singkat bamasung president of India da Rashtriya selud adu piraga Kardavia patahugani Margasida Republic Day thorum mang oinana jamogi narwal da bom ani pokhayan to namyuikia asoga panangan gre Jammu city gi narwal area da bom ani thangna na pokhai ki patak dok tamyui mapan sogan ki bagi manungda amana ka hen luba phipam da sokiba adu ki thawdok adu Thizinanaba gasi National Investigation Agency ki officer team amma jamuda sangsin gre Thawdoga singarang thangchu numit ki epki matam da thokibani Thawdoga sigi matang da thizinanaba gi dambak NIA ki team amma ngasi ayupung mapan makhairom tabada bom pokhai kiba mafam odu da jawsin kiba ga loinana mapan mo adu gi sample sing collection tawba hawkre NIA gi team adu da senior NIA gi team adu da senior police officer singchu assist tawke Bom pokhai from aduda NIA gi team amadi senior police officer singpung amahiyana thiba humbagi thabak jathagi
Jammu Police tagi phongdorok pau amada minute kondrom khanana thangna pokhai kiwa aduga mari leinana singna bami taruk thangjuna bidda phagat pangam kre aire maning mamang thangna leiba gari Chevrolet car ama adi jang SUV car ama thangjuna biki epung taraga mathoi minute tara amadi taraga mathoi minute kontra taba matamda pokhai rakhiba bom maduna chauna amanga ta thogan ki police ki meke degi phongdorok pada sakti leiraba bom singadu IED oramba yai haibaga loinana car singadu da yarok lambagi oithokpa lei haina phongdorakle Ausik Pawagi when outfit Amatana Vokai Giba, Taudogadugi Daita Amata Fondor Palatri, Tangatana Sati later bomb ani Pokan Kiba, do Ausik Congress Party Giba, Joro Jatragi Akan Possession Torang. Locally Amadi Lakadurba Republic de Taurangi Section Torang, Maragasida Tangana Atamana Togan Boyragan Hari. Afghan Nufisingi Haki the Mug Akan Batabak locally, UN and Boy. United Nations Deputy Secretary General Weribi Amina Muhammad dan ngarang thangsunamita Al Jazeera ga unaba amada mangna Afghan da leiriba senior Taliban official single pagasida weriba nupi singi hakki matang da wari sana duna nupi singi hak kanana bagi damak Tawrang lakot pahuri ana phongdorakre tawrang asi makata na sangsindona makoi gi pandamadu phangbang ngamgani ana so phongdorakre Afghanistan da mamang sahi gi aroi vatha da gi hunat lebak asida sakti paiba Taliban gi ruler singna Afghan nupi masa kaya college amadi university da mai tambada athengba thamkiba amade Yung ginapi kaya NGO sing da satuna tabak tawba yahan kidaba asigi malem sin bathung na yaning da phongdok na rakraba matungda Saihula sige agan basarukta UN da awang bathaki mifam amapang thoki mifam maduda Afghan ginapi masa median kya school college arandana makoi gi yum sing da kan find tawdana thong lon selaga thambi bagi mong sing khana naina ki Masidana tana Taliban sin lagak parak pamatamda makoina nupi sing hak nga kane haibagi wasakamadi Media ki freedom len gani ana wasa ki bakya adu tung oina na pam da thabak thong kya sa tarak padagi maling gi miyam na akan ba kholaw kya Taliban singi batakta lauksina rakhi bane even ki deputy secretary general Amina na makata na phongdorok pada lebaga sida nupi singi da hak kanna bagi thorang sing aujuk pabagi and progress leina thabak sangsin ba haure marwaina lebaga sigi nupi singi da hal sector da ating ba tamlamba sing lak thokle Masih kembali ini nak hoki bahasa Olda NGO ahum da tabak surambi nabi sing amu khat nambah koi tabak da hanjinduna soba ya bagi ayaba pikra biba laikre international community ki maike degi maru ena nabi sing kitamak tawwa tabak khudam moina sal fana sing bagi tabak thorom sing kitamak thadar li percent pam sing ase tabak ena sinaki bagi sabjaba estimate sing utok hanana bagi apa phongdorok baga loinana mahna makata na hai hojik paikhalak li tabak sing asi matik saba amati waidri masidi sumna tangi khongthang ama ani dang thang ba horak bagi maung ne UN delegation asin makata na phongdorok pada athuba mutam da mahusa oiba maungda hojik thamriba athing basing asi lawthok tuna nupi sing ba makoi ge mausa gi oiba tabak sing da sanghan ba madi nupi pasa sing puna school college da salhan ba ngamlak lagani aibagi asa lai aiba wafam phongdorak re Awang nongpok ta lanteng na bagi tawrang fakat na ba asoba yard exercise sa tagadori. Arunachal Pradesh ta line of actual control LAC paring da China na mukna bata nauna hengalakli ba fivam dagi Indian Air Force IAF na makoi gi lanteng na bagi tawrang tawwa hengkat na ba mathang thagi angan bada awang nongpok lamdam pramak konsen ba asoba exercise ma pang thok lagani. Air Force asina anak da hafsin kiba drone squadron sing jauna awang nongpo ki asoba air vest panamakta exercise praloi pangthokani kilometer samri forward la pamafam amadagi yakna bagi plane natragna misal kap thaba ngamba S400 air defense squadron adu Indian Air Force na lamdamadu da deploy tawkiba masung activate tawkibagi matamamada masigi asoba air exercise asi pangthokna ba thawrang tawkibane Transport amasung atai aircraft ko loina na Rafale amasung Sukhoi Su-30 fighter jet sing jauna exercising asida Air Force asigi asoba combat assessing ki thabakadu uragani ana office sing haike Sikkim amasung Siliguri corridor sector paring di yakna bagi thong sing yangsen bagi capabilities sing ado hengkadana na ba handakta Air Force na atai basing dagi drone sing squadron ama onong pugda posilakre Silong da lenipa Indian Air Force ki Eastern Command ngamkai China ngamkai paring di yang sili amasung Chinese sing na LAC adugi manak nak sing na pasina na bahona rakpa natraga na mafam adu da Indian location sing lomda sangchilak na bahona rakpada mikupta Air Force na makoi gi fighter sing kudak ta activate tawi Eastern Air Command aduna February gi han bachayul manungda masigi sahi goi bak kamat level exercise adu pang thokani han Indian Air Force ke officer laman haike exercise asida command asigi fighter helicopter amasung transport assessing adu joint exercising jauna aerial drenching gi
Rodil Fredericks Amasatanaba activate Topo Yaugani. Defense Minister Rajnath Singh na December Taraga Humdoida Parliament Chinese troops Singna Yangse area the status quo adu Maranai Wena Hangtok na Honaraki Adobo. Indian Army na asset pa amasung akan bapaukum amanabakwedu amukana taktok rehaike. Nongpok tangba ladak tamuk na kiba adugi makha tarak pada Army amasung IAF na ngamkay paring da tabak paikat na nabagi taurang lauto na laike. Court ruling ka mari lena na netan Yahuna top minister lauto kre. Supreme Court na eri deri ki appointment ki mayukta ruling ama pikraba matung nongajin namita Israel ki Prime Minister Benjamin Netanyahu na top minister am office da gi lauto kre. Court ke ruling aduna maki nauriba cabinet pondikan khiba ka loina na khongthang asilak pani. Prime Minister ki office na top statement amagi matungina Netanyahu na cabinet meeting amada eri deri na haiki madudi thamoi sokpa mongda ayakna nakbo government da minister ama oibagi poison da ki tangai fadana lauthokpagi wari basi laurapani. Ultra Orthodox Jewish Party SAS ki lusingba deri Israel ki November amada pangthokiba mikal matungda coalition deal amagi saruka moina aukiba thada halhan Interior Minister oina appoint tawkibani. Aukiba jum sagashan namita Supreme Court na pikiba ruling da Benjamin Netanyahu na tax ti na pahona rambagi damak mamangi sahida conviction pikraba deri bo mafamdagi lauthokadabani haike. Veteran politician asi matamatuda mahaki parliamentary siddhadokibani jasing na makhoi gi ruling da deri na khara nemba charakam oina phangna da bagi damak politics taki resign tawning bagi matau utpa ui haike. Veteran politician asi second $180,000 fine tauki amasung mahaki parliamentary siddhadokhi taukiba summak hokiba November da pangthokiba mikalda apungan office paina da pamire poike. Lawmakers in aukiba thada offense kiaga Marilena na convict of amusing convict of the Yahalaga minister, or Pamatamda custodial sentence half toba Yandanabagi legislation ama passed okay. Zasing na Deriki appointment ado Madam Chataman Sanabayaro and a ruling ado the Panki. PM Netanyahu na Machin mit the Haki Madudi, Deriki SAS party Makatana government Yabaki Ava Peter rolling aduna, Miamgi aning Bapamba Kongaunai. How give us a older COVID number with Yam Rabada, Bulising Taragum to Jinagi hostan sing the secret. Sinalanga Tadorpa report Amada Aukiba Sewol, January Taragum do the Gitaragamapan Pavagi Manunda, Sinagi Tongan Ba Ostancing the COVID positive poison laying liba, Buising Marakta Yam Rabada, Bulising Taragum to secret and a Fondora Cre. Sinagi Tofal official gi make the Fondora Pada, Lebagasi Yamlaba Miamgi Ambasarokti, Hana the Gihona COVID virus and back to Krabak Naktani Hana Supondora Glay. Sayola Magimamanga Sina like an Tadorpa report Amada January. Taraganitoy Fabagi Mamanga, Lebagasi, Ostancing the COVID Naba, Mulising Umfogi, Mayada secret and allowed Tokiba Lake Rabane. Atomanama official way by sing the Tadorpa data as the Makia, the Sing Nabalay, Hana Supondora Kipasu Lake Hibane. Sinagi Center for Disease Control and Prevention CDC ki maiketagi phongdoropada ngarang thangchuna mit khakta da Osland da laying tuna leiba myoi Zadruk marfuga mathoi coronavirus na naduna siki aduga atofa laina siga ponsin aduna nabak combined disease na maram oiduna myoi lising taraga mathoi chapan humudara tare siki ana phongdora kre Gibe figure as the COVID laina na naduna mayum da siki ba missing gi masing yauti hairi Maning tamba forecasting farm am oriba Year fertility na Fongtorok Padadi, Sinada COVID na Maram Udan Siba Pigi Masingasi, Nongmata Yamdra Pada Ising Contraga Taruk Siduna. Pigor Oirakani, Masi Sinagi and Opasahi Oriba, Lunar Year Holiday Asigimatung to Oirakani and Mort Fongtoragle. Palmasin Makata Tablapo of Singdi, Sinaki Miamna Akan Bamong the Zero COVID policy Yadabadagi. How keep December Tada policy as Ek Lautoki Badagi, Azupa the Yamdrabada, Lebakasigi Mu Lak Taruk Hena Secret and a Fongtoragle. Lebakasigi million Tarach and Lebakasigi Mafum Amadagi Amada, Matam Sang Unarudraba Makwiki Marimata, Amadi Mumanuki Musing. Unaba Chapa gi Quadiki Chava and Obasahi Suti Matamasi, Nasino Machine with the Wakiban Masigi. Matung Dabada Kobiki as Obasapu Amoina Kahena Sandoro Pagitongado, Aki Bagi Masak Lagani and Sumaki Yadaki Pongdoragle. Sinagi Tofal official gi make the Fongdorpada, Matangita Ani, Natagana Hongi Manung the Lakadoriba. COVID gi ano po way pasigi matang da sinagi miyam na experience amata laytaba na amadi million kya lunar new year gi sutida maymayam da handarak pa na lebak asigi apun bamising gi sada marfuthi COVID virus na impact tawragani haire masa daruk panba drone ama ngamkai gi saruk da security forces sinakap thagre India amasung Pakistan lebak ani gi lonava ngamkai saruk da leiba Punjab international border da Pakistan da ki paisala ki ba drone ama Security forces in the cap tabangam kiba loina drone do the heroin kilogram manga yarum batena krihari.
Thaudoka sigi mari lena police ki makok thangba official amana phongdor khibada security forces and drone adu kap thagraba matung senar bayai aina singnaba mi adisu phaba ngamkre mi yani adu ngamkhai panak nakna leirap khibani amadi mafam adu thadok tuna sen khina ba honaringe da security persons sina pha khibani thaudoka singa si yopung mari rom tabada thokhibani border security force amadi amritsar police ki apunba timamana ngamkhai ki sarukta patrolling chalingai da ahuba makhola mataba fangki Makola dugi kongol liruba matam da drone oiram kibani kodakta security persons sing aduna drone adu kap thaki madugi madung sangsin duna yenglopada masa taruk pan ba drone adu heroin purak ba drone ni haiba khangkiba ka loinana heroin kilogram manga yaurong kibani singna badagi security persons sing aduna makhatana ngangphai gi saruda thi bhumba gi thabak chatharingai da miyoyani ngangphai lantuk tuna sena na ba honaram badagi namai round khara kaptra warning piraba madung phaba ngam kibani haire California da Chinese New Year party da miyam da Nongmai kapsin bada tara sigre yamra bada tara sokre Khathangba California da amana Asian oiba city amata paktakna miyam da nongmai kapsin bagi thautok amata miyoi tara sigre amasong yamra bada atopa tara sokre ana law enforcement ngasi phongdokre Pongkya gi matung da fawa singna ba miyoi do phaba ngamdri mafam adogi miyamna Chinese lunar New Year pangthok legi Monterey Park Jagoi mafam amata nongmai paiba miyoi atuna kamkhibani ana police na haike Thangjana Nabidam Pung Tara Minute Kundrom Tabada, Commissioner Sing Emergency Call Singda, Paukum Piki Amasung Mafam Adur Biam Centok Narakiva, Tenaki and Los Angeles County Sheriff Department Captain Andrew Mayers Nahike. Emergency staff na Asok Musing Stretcher Sing the Upton Ambulance Sing the Purakpa Adu, social media that Tagalapa Fude Sing the Woodke. Now make up from Aduki Akwebada dance club Moeramgani Hypamapa Maduda, Kwashinduna Tamlamba, Stretching Adu, Police Nangaki, Madu video Aduna Utke. Khathangba California da khwadagi chawba singi manungda amo riba namit ninigi luna New Year Festival adugi damak namit adu ngalingai dagi auna miyot ising kyana ponke mafam adugi manakda seafood barbecue restaurant amagi mafu siang won joina mahaki restaurant adugi manungda miyoi hom chancela ki amasong thong adu thingjana ba mahunda haiki hana di Los Angeles Times ki pauna haiki Maki restaurant adu da sangse pham lawal laki ba musing adu na ba pham adu da machine gun pai ba no fa amalai ki ai ba mapu adu ki warol adu pal adu na pausi adu na haike Baktang na nongmai kapagi thawdok ama thoki ba aikoi gi thangna ba city Monterey Park tanga si namidang ungsi jarapa sing mangki ba musing adu da aikoi gi thamoi sopa phongdokli and Los Angeles City Controller Kenneth Mesian Twitter ma da haike Monterey Park da yam ba Asian American oi ba miyoi lising humbuga ma thoirom lai United States na gun violence asi asobo wathok amani lebagasi da haukiba sahida ma shooting saduk nifuga tare thoke ma shooting habasi nongmai kapa miyoi adu yautana mi mari natragana hena kapa natragana siba adu bakhangnai ana gun violence archive website haike malemna lafum tokpa warep lawdana leibadagi Ukrainian sing siba hangalakle Russia ka sok narakliva lan sahi amarom phachilak laba matam masida kipge fighting capacity hangadan ba leopard tanks supply to bada Germany na apan ba pi badage Ukraine gi misang chin alofam thokpa warep logbada thin thatun leiba asna Ukrainian sing leptana siana na bagi asoba maram ama weri ana Ukraine na phangdokre Hoki bi rai numita malem gi leibak yankai rom na kipta Russian forcing tak thokpada mathok tariba armored vehicle sing amasung munition sing yauna $1 billion Kaya muki military hardware pibagi wafam yanaki. Tahu masung German Defense Minister Boris Pistorius na leopard tank sing Ukraine supply to bagi matangda karamba matam da warip amalaw gadaki abasi lepri haiki. Ngasi warip lo bang namdaba asna Ukraine gi miyoy sing makata na siya na bagi maru iba maramoy ana Ukraine gi President Mikhailo Podolyak na tweet amada thamki nongma warip lo bada thintaba abasi Ukrainian sing nongma gi sibay hanggal na bagi maramni hana phangdoki. Thangjana joint statement amada Baltic State Hongi Foreign Minister Singna Germany na hausi Ukraine dat leopard tank sing pina da batak sinke Latvian Foreign Minister Yurt Rinkevics amasung Estonia amadi Lithuania gi mahaki lekmana pasing da tweet amada Russia gi akan aring sing bagi thong sing lepan bada amadi Ukraine bo mateng pang bada masung Europe da thuna mara tabba phibam anjinan bada mathau tai haiki Europe ki maru iba power amo oina hirama sing batang da Germany gi akanaba thodang lai aina mako ina makhatana phangdoke Germany ki capital Berlin da miyoi chakyana Federal Chancellery building ki mapanda demonstration pangthukna Ukraine da tank sing thana da batak sin ke Berlin effort tank sing Ukraine da thaba pam da baga loinana atai lebak sing da su tank sing ado kip da thaba da thin thana ba khangan da lakpane
चयवल सिगी अगनबदा फोंखिबा रिपोर्टसिंगदा करिगुंबा यूएस ना मसिगी टेंगसिंगसु यूक्रेन दा पीबा ताराबदी लेफर टेंगसिंग थाबगी वफम यागनी हाबगी गित पीके अमरमदा वाशिंगटन यूक्रेन दा अब्राहम टेंगसिंग पीबा हाबसल ट्रेनिंग अमसों मेंटेनेंस की ओइबा खुदोंग चादबा क्या लै हाइके नकल अमरमदा यूक्रेन की टाउन अनिदा रूसिया ना तक्सिलखरे लानफम मधु था क्या मरोम इंथन लैरुरबगी तुंगदा चयवल असिदा साथिना कंखलखिबा यूक्रेन की जापोरिजिया रीजन की मनुंगदा लैबा टाउन अनिदा मॉस्को की फोर्स ने तक्सिनख्रे अनंगासी नोमाइसी नुमिता रूसियन स्टेट मीडिया ना फोंदोखरे यूक्रेन फाइब रीजनल कैपिटल जापोरिजिया की खादा किलोमीटर यांखैरोम लाप ओरेखी अमसों हेना नौफोक थंगबदा लैबा होलियाई 4 आइरबा टाउन अनि असिगी अकोइबदा अटैक सिंग अदु कंखदनख्रे आर रीजन अदुदा रूसियन आप व्लादिमीर रोगोव ना फोंदोखरे जर्मन मेड लियोफार्ड बैटल टैंक सिंग पिहनबगी मतंगदा वेस्टर्न एलाइज न जर्मनी बो यानबा ngमकिदबसु मकोइन हाउकी बसाउंद यूक्रेन किदम खुलाई पिनब डॉलर मिलियन क्या वासखरे फिबम मदुगी मतंगदा रूसिया की पार्लियामेंट की लोअर हाउस दुमा की स्पीकर बेसेस्लाव बोलोटिना टेलीग्राम मैसेजिंग ऐप दा करिगंबो वाशिंगटन अमसुंग नेटो लेबाक्सना सिविलियन सिटीजन अटैक तौबदा सिनरकदबा अमसुंग आइखोगी टेरिटोरी सिंग पाइनबो होनबदा सिनरकदबा खुलाइसिंग पीबा ताराबदी हेना शक्ति लेबा खुलाइसिंग सिनदुना आइखोइबो खोदनबगी खोंथांसिंग लौखलालकनी आइखे रूसिया की टेरिटोरी सिंग दा किहनबा अटैक तौबगी खुलाइसिंग अदु किपता पीनबना ग्लोबल कैटेस्ट्रोफी थोगनगनी पाक्तकना मांग तागनबा ngamba खुलाइसिंग सिनबा यारोय हाइबदुगी मयुक्ता वेलसिंग लाकनी अनंगासी नवाइसि नुमिता प्रेसिडेंट व्लादिमीर पुतिन की यामना नकनवा एलाई अमन हाइके यूक्रेन दा यूनाइटेड स्टेट्स अमसुंग नेटो की सौगतपा अतुना मारे मसिबो अकीबगी मसक फंगबो वार अमा पुसिनगनी अना बोलोदिन हाइके यूक्रेन मिलिटरी की जनरल स्टाफ अदुना रूसिया ना एविएशन सिनपा हेंकतुना जापोरिजिया दा मखोई की लान मखा सथरगली थांजनमिदा रूसिया की आर्टिलरी अटैक ना रीजन अदुगी सेटलमेंट कुनमंगा सोगनख्रे यूक्रेन की अवांग नोपोक रूसिया का ताइनबा सुमी रीजन दा रूसिया की फोर्सिंग दा एडेक चामग तराग मंगा चथरकी अन रीजन अदुगी गवर्नर डामिट्रो जाइफिना टेलीग्राम दाइखे अंतक मॉस्को न मफम के कुमांग चौसिन बक्या लैख्रे आबु वफम अदुगी मेउक्ता जापोरिजिया द मिलिटरी वांगलोई अम ओइबा येवेन येरिन यूक्रेन पब्लिक ब्रॉडकास्टर सांफालदा मतम मसिदा मखोइना करिगुंबा अमता पाइखिदे मखोइगी होनबा पुनमक ताकथोख्रे अमसों येंगनबा अदुक माइथीबा क्या फंख्रे हाइके यूक्रेन की लान अदुना सोगनखिबा मरी सिंग अदो अमुक हंजिननबा फ्रांस अमसुंग जर्मनी ने होनरे स्टडी गोइबा पार्टनरशिप को लोइना लान मतुंगी फ्रांस को जर्मन कोऑपरेशन की सही हुंफु सुरकबा नमाइसिन बिता चांसलर ओलाफ स्कोल्सना पेरिस ता लागले नोंथेल पुंग अबग मखाइदगी अपुनबा कैबिनेट मिफम अमगी मार्क ओइना चांसलर स्कोल्स का प्रेसिडेंट इमानुएल मैक्रोन का अयुक्ता सॉर्फोर्ड यूनिवर्सिटी दा उनाखी अदुबो लोसिंगबानी अदुगी लनाइ ओइबा मरी थोइना फटनदे जर्मनी की बाउंटेड लियोफार्ड टैंक सिंग अदो रूसिया का सोकनरबा सही अमरोम सांगलबा लान असिदा यूक्रेन की लांथेंगनबगी कैपेसिटी हेंगतहनगदबन मदो यूक्रेन द पिउ अब द जर्मनी ना यादबगी दबक ngarang थांजनमिता नेटो एलाइट लेबाक्सिना कन यानिंगदबा फोंदोके असोब खुलाई से पिननबगी येनबा एम्बा अदो अतोपसिंग याहुंदना मनुंगदा पांगथोपो ओरबसो हाउजिक अदो मदु मियामना खंगनरखरे ब्रिटिश टैंक सिंग अमेरिकन फाइटिंग व्हीकल सिंग अमसुंग डेनमार्क अमसुंग स्वीडन दगी वजार सिंग चाउना था असिदा यूक्रेन की अनब खुलाई डॉलर बिलियन क्या लाथोख्रे मधु सही अमरों की लान मतुंग नेटो एलाई मासे थानब होनबदा रूसिया की प्रेसिडेंट व्लादिमीर पुतिन की माइथीबी खुदम मनी हाइके कीफ की एलाइसना कीफना कना डिमांड तौरिबा वेटल टैंक सिंग थानबगी मतंगदा यानबा ngमखिदबगी नोगानबदा यूक्रेन की प्रेसिडेंट वोलोदिमीर जेलेंस्की की सीनियर एडवाइजर अमन मखोइगे मिलिटरी सपोर्ट अदु हेंगतहनबा यामना थुना खल्लु हान अपील तौखे नखोइना यूक्रेन बु मथौ ताबा खुलाइसिंग पीदुना मतेंग पांगदबनी अमसुंग रूसिया बु माइथीबा पीबा नतना लान असि लोइसिनबगी अतोपा लंबी लेते हाबसि खंगु हाइना मिखाइलो पोडोलियाना ट्विटर दे इके ngasi gi warep loba ngamdaba adu akhoi gi mi hena siri thengthariba makhai namit khudingi Ukrainian sing siri hena thuna khallu hana magna haike makhoi gi namit khudingi oiba reporter Moscow gi force in region aduda makhoi na offensive sa thari operation sing chathagre amasung hena khudung chaver line sing amasung poison sing lausil haike aroiba the content sing asigi mar oiba pau khara asiba pau dam jariba Manipur local news YouTube channel asidagi yangberiba punama padaga jari channel sin adom da kana badi subscribe to be business subscribe to be like and share to was a copy of Namako Amakana Tagasari.